Manipur Police personnel singna Naga Students Federation gi volunteer singda tati tawina tawkiba kalum naiba wafam amata ngangkiba leiti haina Deputy Chief Minister Gai Khangamna Assembly da phungdukre Sanari singi numit pangthukre Manipur gi Sanari singi haitoi singthoibabu Chief Minister Okram Ibobina thagatkre Amadi Suna Manipur da Nagaland gi bus stand ba thingdin ba hokre NSF da makhoi gi firep handokna ba amuk khana khangan kre Kurumjari ISTV Pauming Tabirba Simutaram Nokchari Hauzima Punga Pau Naga Students Federation gi Kangbu Amana Ukrul da Pangthokpa Luingai ni Festival Yaw Lakpada Manipur da duty taba police personnel singna check tobagi thabak chathakiba adu atamnana furup ama yenglaga tobunate Mairoi sing aduna police personnel singda cooperate tawdabadagi akanba mawongda awai khum tawnakibani maduda NSF ki kangbu aduda kanglup naiba wafam ngangkiba phaba punbagi thabak tawkidi haina Hongi Tabak Supuriba Deputy Chief Minister Gai Khangamna ngasi sathakiba Assembly mifamna phongdokre Andro Kendragi MLA TS Syam Kumarna pukhalakpa calling attention amagi paukum piraduna Gai Khangamna wafam asi phongdokibani Wafam adudagi hauzik oirakliba issue asigi matangda warishin ama puraknaba asengba report ama khangdoknaba Kohima da ngasi DIG Range 1 IK muiba chatkre NSF na maitegi gari sing nanga taba mafam singda thingba haibasi kanglup naiba thawongni Manipur di mamangai dagi hongna kangrup naiba lamdam amanate haibasi taklibani state asigi luchingba kaya tongan ba furup singi maraktagi Chief Minister dagi hongna leibaki achoba fam paiduna punna state asigi apunbagi saktam ngakminari haujuk sathariba inquiry asi state police ki maikei dagi aranba tawba leramlabadi action logani maramaduna haujuk panduna leiriba gari sing ngarang dagi police na ngak senduna Imphal da ashoyangam yaudana puthorapaki thabak chathari haiki Calling attention adubu pukhaladuna MLA Syam Kumarna Manipur Police na check tawbagi mawong asi rule policy amagi makhada tawbra natraga tawning ba mafamda tawbra thokiba thaudok adugi matangda National Highway da kanglup naiba mawongda NSF na chathariba asi yamna laibak thibani NSF ta natana National Highway da tatana akaiba piriba asi security ki awatpa leibadagira awat palairabadi MLA singda piriba security sing asi logthoklaga highway singda makhatana akaiba pidanaba honabiu haiki makhatana MLA KS Joy Kishan su calling attention aduda saruk yaraduna NSF na tawram bathong asina community anigi marakta thokaningda bathodok thorakpa yaba leibana house na resolution ama logduna Nagaland government ta thaba chungani haina house ki pungning sungshinke tourism ki thadarakpa central project khak natana atai central project singsu Manipur sarkar na yariba makai thuna loishinana ba state ki plan amadi nan plan ki thabak sing fawba taptha halaga loishinana ba honari haina Chief Minister Okram Ibobina phungdokre ngasi sathaki ba assembly mifamda thangban kendra gi MLA case Joy Kisana pukhat khiba public interest discussion amagi paukhumda Chief Minister na wafamasi phungdokhibani khananai na ba aduda MLA Joy Kisana center na Manipur gi tourism da ahenbam ing thamduna thadarakliba Senra Chingi Tourism Circuit, Integrated Cable Car, Nambol Chingku Masada Paikatliba, Integrated Tourist Circuit na Chingbagi Thabak Sing, Lusindabatanatana, Mafam Marang Kangre. Tourism Department na su project sing asigi utilization pibangamre haiki. Chief Minister na Mahaki Paukum Makataraduna, Hariba Thabak Sing asigi Ahanbagi Oina Tadarakiba Senfam Sing Aduna, Sukiba Thabak Singi di utilization certificate pikat kre, Adubu, Center na Makatana, Fan Tadaraktabadagi, Sel Thadok Pirapnaba Kana Hotnari. Kudong Sadaba Singa Sinamaram Oiraga Tabak Lepani. Integrated Cable Car gi Oinadi PPP model da Taugadavana, Tender Kovada, MS Red Shield Company Limited, Bangkok Kak Lakpadagi, Makoina Tabak Asi, Paina Nabatavada, Lebag Asi Oinasu, Makoigi Company Sing, Atopa Lebakta Tabak Tobu Yari Haina, a thing but Tamlak Padagi. Tokre adubu government asina thabak asi paikhatnaba MDS tagi lokthokuna PWD da sinaduna tender kobada law and order amadi lupa crore humbudra hana invest tawgadaba asina kanamatta laktre state government na tawraga chalaiba yagadra haina khanabadasu thabak oina pangthokpa yaroidaba maram kaya leibana thabak asi paikhatana leibani haike ngasi sathakiba mifamna tongan ba demand taret ki lupa crore lising amaga chatuk taramari sanfam pass tawkre demand sing asi puthorakpada opposition ki maike dagi MLA Dr. I Ibohalbi MLA L Ibomsa MLA TS Syam Kumar MLA Karam Syam amadi MLA KS Joy Kisana kat motion pukhatke opposition ki maike dagi state asigi sel thongi phibam phagat hananaba
MLA Minister Singi Tour Program Hantanba Sales Tax Lodana Lady Polam Singh Dukan Hotel na Jingba Singh Toxilamaki Makada Tax Lona Bohonaba State Asidagi Dry State Prohibition Lotoklaga Lamda Masida Sungliba using Mapalebak Singda Tadok Naba Honorabadi State Asigi Resource da Kanagani Habawa from Pukat K. Dimansing Asigi Matanga opposition na Tamnakibawa from Gipokum Piraduna, the Minister Okrami Bobina, Special Category Status Lotokiba Asina, State Asina Kudong Zadabakaya Mayoknari. Adubu government asina local taxing Kongatnaba Ahenba Torang Tori. Amaramda Manipur Dagi Dry State Lotokpada Yadabagi Maram Kaya Lady. State Asigi Resource da Wariba Asigi Yegnagadi Masi Lotokpada Excise Kaktadagi Lupa Crore Chohum Dagi Chamanga Fauba Kanagani Haiba Sarkana Sukhangi. DIPR gi Kasampata Sagaliba Building Ground Floor Lore May June Paubagi Manungda Hongjinana Torang Tore Ninkai Kiba Sekmai Dam Makatana Contractor Ohumna Nongju Talak Jingeda Lushinana Tabak Suri Masida Tabak Pazana Taudrabadi Action Lobatabani Hake. Social Welfare Department ki demand Kanabada Minister A.K. Mirabaina All as Pension Scheme gi Makada Mio Lising Nipumanga Zamapan Subna Manga the Kanaba Piri Women Welfare Scheme Widow Disabilities Scheme gi Makada Allowance na Jingba Piri Juvenile Justice Care and Protection and Children Manipur Dasu Chanare Masigi Makada Kudung Tiba Taraba Angang Kayada Kanaba Pangali Hake. Department of Youth Affairs and Sports Government of Manipur na Sinduna Sahi Kuding Ipangtokpa Handak Sahi Gisu Sanaroi Singi Numid Kumalampak Men Stadium da Chinglem na Pangtokre. Thoramaduda Chief Minister Okrami Bobi, PSA Minister I Hemusandra, Manipur Sarkar ki consultant Dr. R.K. Nimai Amadi, Youth Affairs and Sports ki Commissioner R.K. Dines na Maruiba Musing Wana Sarugya Ke. Si Minister Okrami Bobi na Haikibada, Sanaroi Singi Numida si Incholi Singamaka Tamapal Marfudamapan gi February Tangkun Mangadagi, Pangtok Tunalakibani. Mga Subad National Games Infal the Pangtokiba Aduda, Manipur na Raja Balendra Singh Overall Team Champion Trophy Pangkibat Chahi Adudagi Hauna, Numida si Pangtok Tunalakibani. Magna Makata na Funglo Kibada, Manipur na Housing Fawada National Amadi International gi Sanaroi Kaya Putukpangamle. Tongan ba Sanabagi Lemzaningai Oiba Award Kaya Supangmangamle. Masigi Damakta Tagapa Funglo Ke. Sanabagi Lamdadi Jat Kuchu Amadi Dharmagi Kenabalite, Manipur gi District Amadi Subdivision Kuding Makta. Sanabagi Kudong Saba Amadi Infrastructure Sing Semgat Naba Yamnakan Honari. Masina Lamda Masigi Naha Singda Lotuna Leba, Sanabagi Haitoi Sing Toiba Adu, Soidana Utopangangani Hake. 2015-16, the state could participate in only 29 disciplines out of 68 disciplines conducted by the school games. Federation of India due to paucity of fund. There is a lot of more that needs to be done in the sports arena, but limited resources hamper the investment in the development of sports. The player of Manipur, however, despite all odds, have been showing all of us that hard work and determination can overcome all obstacles. We are proud of our players these auspicious occasions, and let us rededicate ourselves to our harder to achieve more laurels in the national and international competition. Amaramda Numida Sigamari Lainana Chief Minister Okrami Bobina, Sanaroi Singilam Jelama Lamthake. Sanaroi Singi Numit Thoram Thawal District ki Sekmajinda Supangtuke, Human Development Club Sekmajina Sinduna Pangtuke Bathoramadуда. District Level Open Symposium amasung Nupig District Open Tug of War Competition Pangtoke. United Club of Bisnupur Amadi Voice Anina Sinduna Ningtho Kong Bazar Public Park da Sanaroi Singi Numit Pangtoke. Taurangi Sarukama Oina Manipur gi Apunba Saktam Sagat Padat Narol Singi Thaudang Haiba Hiramda District ki Thakta Symposium amasu Pangtoke. Bisnupur District ki Manungda Leiba National Amadi International ki Thakta Manalaro Kraba Sanaroi Singda Manapiduna Puning Thawatke. Sanaroi Singi Numit Kamari Lainana Uchol Youth Club Andro Kendra Infal East na Sinduna Manipur gi Apunba Saktam Sagat Pada Narol Singi Thaudang Haiba Hiramda District ki Thakta Symposium amasu Pangtoke. Nagaland Best of Naga Students Federation NSF na Yamna Communal Oiba Mawongda Sanction Kiba Kongjang Handok Kidabadagi Ngasidagi Hauna Manipur da Best of All Manipur Student Union M Sunasu
Nagaland State Transport ki Assistant Station Superintendent ki office ta laiba Nagaland tamna chatkigadaba Nagaland State Transport ki bus ani thingjin khre masida natna Imphal gi North AOC da laiba Nagaland State Transport ki Assistant Station Superintendent ki office solonsin kibatan natna office asigi ka singsu solonsin khre ngasidagi hauna sangsin ba hokiba MSU gi khongjang asigi matangda MSU gi General Secretary Manjit Sarang themna pawmising da phonglu kibada khongjang asi makhatana Manipur da laiba Nagaland ga mari lainaba office singi mathakta khongjang kaya sangshilagani NSF na community amakhakta da atamna sangshiliba khongjang asi handokta tarabadi Manipur amadi Naga ani gi marakta thokaningdaba thodok thorakpagi daita NSF na pugadabani haike singna Nagaland amadi Manipur state ani gi marakta leiriba mari si Nagaston Federation na kanbo pamde MSU na Nagaston Federation bu highly respect towe asugumba tasingna achouba student body makhakna anti maitai natragana anti social element gi mong da satharak basi tasingna makhunai gena labak thiwa makhakne Manipur ngasi bawda atopa community makhakda base torokanda yakai thingai ba apan bapi khiba gi thodo amata legi trai community makhakda base toroga chathaba thong asidi state ani gi marakta communal oiba irang ama Nagaston Federation na sagana honai naga people sing amadi Manipur da leriba maitai sing marakta communal irang ama thola gadi madugi responsibility Nagaston Federation pubigadabani damsel leriba miyamna hena chawa irang ama provoke to pamde maram Nagaston Federation loriba khongdang asa khudak da handukpi na bam sugu site gi appeal tawjare loinana Manipur da leriba Nagaland gi embassy sing Nagaland gi office sing matam kaktana Nagaland Federation na makhona lori khongdang handuktra bodi thingjan mi khongjang makhatana jangni ne ba fam sugu site gi thamjare Naga Students Federation na Nagataba area singda Maitei singi gari thingbai khongjang changsilibase Manipur People's Party na condemn tobaga loinana thawng asi yamna communal oibani hari masida karigumba pamdaba thodok sing thoklabadi Naga Students Federation na pugadabani hiramasigi matangda atuba matamda waroshin puraktuna Nagaland da panduna leiriba Manipur gi gari sing atuba matamda Imphal yoroknaba sinbiu haina sarkar gi pungning singsilakle NSF na Nagataba lamsingda Manipur gi gari sing chen ba yararoi haina athingba piriba sigi mayukta khongjang sangsinanaba khurai miyamna khurai popular high school da mifam pangthokre mifam aduda saruk yakiba wangaloi singna security personnel kharaga ningai sangdanabagi damak government ta tainaduna waroshin purakpagi mahutta maitai furupta atamnana awaba pinanaba thawong asi chumde Manipur police asi lamdam asida leiriba mi khudingmak yawi haibasi NSF na khangdaba mali thawng asi athuba matamda handoktrabadi pamdaba thodok kaya tholakpa yai haike Naga Students Federation na Naga Students Federation na Manipur thugainaba thoram ama oikiba luingai ni yawba lakpada Manipur police sama anigi thawongda pendabagi wakata Manipur da khundariba maitai khudingmakta singladuna kangluk masel nungsinadana siliba thawng asi mi ama amadi lup ama oibagi thawongna ti haina ipaki cherol amana phongdorakle numit khudingi Nagaland phorokpa gari singda ot nairiba mara lejadraba mioi kaya crime da chenaba natana mitai amatana furup amada taison khidre masi asingba furup amagi thabakni NSF na sathariba thawng asi lusingba singna thingbiu natragadi hena pamdaba thodok tholpa yai haike Naga Students Federation na satharakliba thawong MSF na yaningdaba phonglupaga loinana khongpham asi handokpinaba appeal tawre kaisam patleba office ta pangthokpa pawgi mifam amada federation asigi president Oinam Nanda Babuna thodogadu thokiba hek nonganbaga mahiroi lup asina Manipur sarkar ga unaduna wari sanaramlabadi pamdaba thodok asi tholamdaba yai commando kangbu amana NSF ki thawmi singda tawki haiba thawong adu yaningde makhoigi hak tanbada Manipur Students Federation na mapung phana sawatkani masigi wangmada kangluk naiba mawongda chatharakliba thawng asidi yaba ngamloi hiramasigi matangda sarkarna tumina lesinba yaningde haike Nagataba area Manipur gi amadi Nagaland da Manipur gi gari singda khoi paana thodok kya chatharakpa asi khoi Manipur Student Federation MSF ki maketigi kanmongda kanen tawjari sum thodong asi makhatana Chadabi masu kudo gili handokpi na masu MSF maketigi appeal tawjari Manipur government na hoji babo tumin le thokpaji akhoi MSF maketigi yamna akan mongna kanen tawjari loina NSF na makhoi oiba haidi Manipur police kang manasuna makhoi sathaki ba thawang adubudi MSF na nungwaide phondok chari makhoi gi oiba rightful demand adi MSF na akamba akhoi angamba mateng pangna gi damakta akhoi na adu gi damakta leijari aduga pangsu pangani
NSF na naga taba mafamda maitegi gari amata changba yaroi haina lokhalakliba khongthang asi communal terrorism ni masi athuba matamda lale haijadrabadi maitei youth front South East Asia na sabsana thengnanaba sem sagani hairi amoromda masagi duty masa khangna thabak tawriba state police singbu government na action no yaroi hairi ukrulda pangthokpa luingai ni thoram yawbu lakpa Naga Students Federation gi miyoi singbu Manipur Police Commando kangbu amana tati tawaina detain tawi haibagi mayokta Mahiroi Lup asina sangshiliba khongjang handokpinaba All Manipur Minority Students Union gi President Said Nawaz na appeal tawre Manipur Press Club ta pangthokpa pawgi mifam amada Nawaz na Union asigi mihut kangbu ama ngarang senapati da satuna hauzik oiriba phibam asi loshinana bawari sanake adubu Naga Students Federation na Manipur government ta thamkiba demand February 18 fawgi manungda thabak oina pangthoktrabadi makata na khongjang sangsinkani haina thamlakhi Manipur miyam gi yenglaga Manipur government asu hiramasida miyeng changbiu haike Thabukoina pangthok Naga Students Federation na thamoi pangthok tabata agati makata khongjang sangsangani amadi ekoina ngarang phasan ki gari sing adu gari thuga kai ba mata yaujade koina gari soga chi lawwa khatangan tani aduna atopa kaiguma miyamna Manipurda kugi tongamba tonga sandopa kamning ko wang mi do atu ngami dana baina mona ko da pin sari amadi lifetime mo riba sin Naga Students Federation na tawri ba kunjang isda lifetime mo riba posita Manipurda yam nusi awa mo nare na amsuna amukasu hanna Naga Students Federation amadi ensam sina student association da amsuna untuk pina apinto jadi amasung Manipur government ga Naga Students Federation ga waros namang purbiran na bahay na su amsuna muka na apinto jadi Naga Students Federation na satarakli bathawong All Assam Manipuri Students Union na sukana yaning da bafungdokre ngasi numidang silsar da pangthokiba pawgi mifam amada union gi president pangambam nilakantana Naga Students Federation na sangshiliba khongjang asi tasengna mahiroi union amagi ideology khangdaba thawong ni Atuba matamda khongthang asi handokadabani haike Union gi General Secretary Waihangbam Modusdona NSF ki khongjang asi atuba matamda handoktrabadi Assam da lairiba tongan ba Mahiroi Lup kaya ga kusamnaduna sangshilakpa khongjang gi daita pumba Naga Students Federation na pugadabani haike Amaromda Manipur Police Commando na Naga Students Federation gi member kharada tati tawaina tawba phusai ki haiba thawong Manipur Students Association Delhi na yaningdaba phungdokre Zenaba police personnel singi mathakta khudakte action logadabani Manipur government na athuba matamda issue asi loshinana ba khonagadabani hiramasi gamar leinana kanglup naiba khongjang natraga wareptadi masak na pukning thogatloi Manipur amasung Nagaland da leiriba democratic force khudimakna issue asi ki damak amata oina leminagadabani hari NSF ki thongmi singda police commando na sathakiba thawong nimit tarani suraba fawba Manipur government na tumina laisinba thawong anal students union na yaningdaba phungdorakli Manipur gi students organization singi manungda miyamna ikai khunariba emsuna sapmanaba mawongda khongjang sangsingani haina kianbagi mahutta NSF ki thongmi singda justice pinanaba minungsi ama utpiu masigumba laibak thiba thodok thokpa matam asida amana amabu ikai khumnaba amasung saugatpa mathautai haire muknaba phifamda laiba miyamgi wakhal natraga haksang oiba awaba kaya mayoknari haina si minister Okrami Bobina phungdokre Indian Association of Clinical Psychologists na Sinduna RIMS ki Jubilee Hall pangthokiba nifunitoi suba National Annual Conference da Chief Minister na wafamasi phongdokibani Tharamadu Association President Professor Amul Ranjan MLA Dr. NG Bijoy RIMS ki Director S Rita Department of Clinical Psychology RIMS ki Dr. N Heramani Susargyake Tharangamari lainana puthokpa souvenir amasu phongki Chief Minister Okrami Bobina muknaba laiba mafamda miyamgi wakhal amasung haksangi oiba awaba kaya mayoknariba asida psychological gi oiba mateng piba yamna maru oidi Manipur gi oina su hauzik lairiba phibam ase clinical psychologist na hena mathok tari hauzik RIMS ki lairiba clinical psychology gi sit taret asi masing hengat hanaba hotnagani graduate post graduate hangdokna naba state cabinet ta puthoktuna khanagani haike Role of clinical psychologist is a very much right in time. I understand that people in conflict situation are suffering a lot mentally and physically. They need psychological support and medication to relieve from anxiety, tension and physical ailments.
I have seen a good gathering of eminent clinical psychologists from various parts of our country. It is my appeal to all to think seriously and work out feasible methods to solve the problem without hurting the sentiments of the people who have devoted their lives for the love of the motherland. Indo-Myanmar ngamkhaida Manipur gi lam saruk mamangai da lerambaga haujika kayamuk chauna khetnarabage amadi border fencing lakpa matamda hana mangliba asidagi hena kayamuk mangadagi haibagi matangda handakta Information Center for Hill Areas Manipur Ichamgi President N Rajendrona Luchingba ISTV News yauna pangmi singi kangbu amana numit humni chupna border pillar singi haujiki phibam yangsilure ISTV News na border fencing kharak matamda Manipur gi lam namduna mangan khibagi matangda border pillar kharagi report mathang sandokjagani ngasi ahanbo oina border pillar marfu nithoi amasung marfu humdagi matangda pawda mama Hoji hoji akhoi na leblibasi satang haiba khun nongam satang haiba khun adudagi akhoi laijabani adun lebliba posak asi 1967 da Myanmar ga India ga survey tawminaraga haklamba posak aduni masi border pillar number kayano aduga aribara na ura masi aribani masi pillar number aribagi number da pillar number 17 hoji pillar number 17 gi mahuta kayana sinkhre aduga kadai dale hoji Silibisi pillar number 17 gi mahuta pillar number 82 asina sillaga hoji anobo ene sijinari 82 se kadai dale sidaina karona chalagale pillar number 82 asi hariba ariba asidagi south ta chalaga kilometer ani ga 45 changsilaga chingthakta yunglaga le aduga border pillar number 83 sina kadai dale pillar number 83 sina ariba pillar number 17 gi north east leraga kilometer 3 point something chalaga lay ado karigumba border fencing sina mafam si yokpa matamda aikogi anova border pillar number 82 umsung 83 se straight ta tingi bataragadi aikogi Manipur gi lamgi ngamkhai gi suru kyam chauna kai pirakani masigi 82 ga 83 gi straight da akhoi yungba taragadi masi phaniyam akhoi gi Manipur gi lamsi yam thina sokchil habasi maduna asengba mak adum uba hangani madu tasengna aikogi hojik lairiba en satang village nongnam satang village straight lak patara ge maduna village tangkhai ama Myanmar rom da chatkini haibgi thajaba amadi akiba lebra madu akiba lei thaje masi phajana si yengsilaga masi gi matungna yungbiba habisi aikogi satang hairiba khun asi gisu apambani amasung akoibegi khunja singisu apambani haina aina media mamang da haije aduga karigumba masi gi apamba natragadi akhoi satang haiba lam ase nongam satang haiba lam ase khun ase pulap pukhiba ka chap manai habisi masi ngasi leiram liba pillar number all pillar number 17 asina sakhini 1963 dagina 76 fawe akhoi survey tawhi matamda akhoi government ani Burma government amadi India government ani na yanar kanda sigi usida si Burma mayangni leibase somna kandana akhoi India mayangni tharmi base adubu sidai akhoi border pillar number 17 obam thokpose ngasidi Pibum as a mangal kanda, a somnakanda IT2 on a one talk on the Sidesi kilometer and Imakai Muxangalaga, IT2 Haidna Yungsangare, other Masinga see a queen of Sidesi Laxabuki Meramdi. Tasing the Sena Quigi, Ariba City, Zerapuki Meramdi Karikin work under Gogozang Sidesi, the border fencing, Karakumatam Sida, a quick Lamang Abse, a quick center gomani, Yarmatung, and Gomani Yarmatung, the Koi, border fencing cabs, Lepkibini. I know what Masidesi, the border fencing Torpumatamda. Akhoi local body sing aduga akhoi hana makhoi de memon pizza khiba aduga London si tarbe headman sing yaw lakanda koi authority khai yaw lakanda aseng madu de koi amuk survey lakani aba khanjaru bani adubu madugi wona traina bada survey of India gi mioi ani na saba khara Brahma gi mioi manga ga lakanda akhoi gi lamse sangsel lakanda survey tawuni na sang padagi akhoi khunja singna akhoi gi lamang mudi yaroi haidana akhoi irang khara horuk padagi makhoi akhoi survey si toga akhoi hankhibani aduna maram morkanda akhoi si India ki citizen natrabra sini akhoi hangjari base as in Manipur si India natrabra India ki lamse mangan biganu Manipur ki boundary ngakpi haibane akhoi haijari se masi tabidana amuka hena
ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯅꯝꯐꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯚꯦꯁꯦ ꯇꯧꯅꯕ ꯍꯣꯠꯅꯔꯒꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯄꯨꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯊꯝꯖꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯁꯔꯚꯦ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯕꯣꯗꯤ ꯌꯥꯎꯗ꯭ꯔꯕ ꯏꯆꯝ ꯌꯥꯎꯍꯟꯗ꯭ꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯤꯍꯨꯠ ꯌꯥꯎꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯔꯚꯦ ꯑꯩꯈꯣꯏ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯤꯂꯣꯃꯤꯇꯔ 5.5 ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯡꯉꯤꯕꯁꯦ ꯁꯣꯝꯗꯅ ꯀꯤꯂꯣꯃꯤꯇꯔ 2.5ꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯉꯥꯛꯅ ꯆꯠꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯁꯔꯚꯦ ꯂꯥꯛꯄꯁꯦ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯕꯣꯗꯤꯗ ꯀꯔꯤꯒꯨꯝꯕ ꯌꯥꯎꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯦꯛꯁꯇꯦꯟꯁꯟ ꯆꯪꯁꯟꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯤ ꯋꯥꯊꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯐꯦꯟꯁꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯈ꯭ꯋꯥꯏꯐꯝ ꯅꯥꯎꯕꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯩꯕ ꯊꯤꯌꯥꯝꯔꯟꯖꯟ ꯑꯦꯟ ꯁꯇꯥꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯁꯟꯖꯤꯠ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯑꯣꯏꯔꯛꯈꯤꯕ ꯑꯦꯗꯚꯣꯀꯦꯠ ꯂꯛꯀꯤꯀꯥꯟꯇꯅ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯑꯣꯏꯕ ꯇꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯍꯨꯠꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯑꯣꯏꯅ ꯑꯦꯗꯚꯣꯀꯦꯠ ꯅꯤꯡꯊꯧꯖꯝ ꯏꯕꯣꯆꯧꯕꯅ ꯑꯣꯏꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯑꯦꯝ ꯃꯅꯣꯖ ꯀꯨꯃꯥꯔꯒꯤ ꯀꯣꯔꯠꯇ ꯉꯁꯤ ꯅꯧꯅ ꯀꯥꯎꯟꯁꯤꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯖꯝ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯇ꯭ꯔꯥꯏꯜ ꯆꯠꯊꯔꯤꯕ ꯍꯦꯔꯣꯖꯤꯠ ꯃꯁꯥꯁꯨ ꯂꯥꯛꯈꯤ ꯖꯖꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯔꯣꯖꯤꯠ ꯃꯁꯥꯗ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜ ꯑꯣꯏꯅ ꯅꯤꯡꯊꯧꯖꯝ ꯏꯕꯣꯆꯧꯕꯅ ꯑꯣꯏꯔꯕꯅꯤꯅ ꯃꯉꯣꯟꯗ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯤꯁꯤꯟꯅꯅꯕ ꯈꯪꯍꯟꯈꯤ ꯍꯤꯌरिꯡꯒꯤ ꯃꯇꯝꯗꯤ ꯍꯥꯟꯅ ꯂꯦꯞꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 5ꯗ ꯑꯗꯨꯃꯛ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤ ꯒꯚꯔꯟꯃꯦꯟꯠ ꯗꯤꯐꯦꯟꯁ ꯑꯣꯏꯔꯕ ꯅꯤꯡꯊꯧꯖꯝ ꯏꯕꯣꯆꯧꯕꯅ ISTV ꯅ꯭ꯌꯨꯁꯇ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ एस लगी कांदा एडवोकेट मसी केस मा विड्रॉ तौजरगे मा पाइजररोयन मान हाइबा और मान हाइबदुदा मागी डिफेंस काउंसिल लेतनदी केस था यादेदना केस था यादबदुदा जजना सुमाइन तौदना आई कौशल सुमाइन तौना हेरोजित नंगी डिफेंस काउंसिल से हाइबा कोई एनिबसु बसिंग हाउ मकीसिन पाइबी याब्रा यादबरा मन माजु सुमबगी केस पाइबनी अदु मा पाहन जिरा कान मान यारे न हाइबदगी just ICA government na koi court na jiki heruji defense council in ICA moigi khanbane and the next date is on 5th March 2015 16 is madi meta khanaga do I just requested to the court and so also to the herojit Amaromda herojit da court complex manungda media da phonglokibada ma ki asengba wafam sing ain gi thongda soidana khangangani haike ai yajaning ai kota jat mai haija game ne just no ina ka to bion ai asum magi da mangtai makhata nai ai akoi saibo chakwa tana jaga dam tawjara kani asum magi nam tanam tawjara kani ai sina jarani Kuntratere Suba Revolutionary People's Front ki Mapokomon Independent Demand Day Thoram Party Sigi Thopurel Loisang Council Headquarters Central Bureau gi Division Singh SR1, SR2, SR3, SR4, PLA की General Headquarter, Tactical Command, Strategic Command, 252 Mobile Battalion, PLA की Unit, Department, Station Signal Lady Bamfam Singda, Party की फिराल दा इकाई कुमना उतुना, Sing Liam na हराव तयामना पांगटुक रहे फ्रनसी Secretary Publicity Robin Kuman की चेरोल अमदा, अपो कुमोन का मरी लेना Central Bureau की मखाद लेबा Division अनि मरी तारुक नेपाल अमदी तरा की मफम सिंगदा Flag Festun Star na chingba thetuna miyam ga loina na haraw tayam na pangthok minakhi mapo kumona sigamari leina na RPF ki President Irengbam Chawre na Manipur miyam da yef pauzel pikhi pauzel adu da maru oina ngasi Manipur da saukhat pa tangdu leitaba kunai ama leitribasi India na Manipur bu chumdaba maung da lokshin khibadagi oirakhiba phibam amani phibam asi lehaloi hairabadi Manipur na India ga leinariba mari asi semdokpatai India na Manipur gi ningtam lalhau asi makhoi gi leibak manunggi ओइबा वफमदा पुसिंदुना संगदाइनबा याबा इहो अमनि हाइना लौरोइदबनि मसिदि लेबाक अनिगि मरक्ता लैबा येसिनरिबा मनिंग मखा तंबगी वफमदा लैबा मुक्नबा अमनि मुक्नबसि इंडियाना मखोइगि पांगल लोकसिंग सिजिनदुना अपामा मवोंगदा लोइसिनबा यागनि हाइना खलोइदबनि युमथंगनबदा लैबा यावलुप खरा मखोइना लमुक्ना हनबा ngमखिबगुमना मणिपुरगी यावलुपसिंगदसु ngमगनि हाइना खलबदि मदु इंडियागी अरानबा मियंगनि Manipurdi kedongwedasu migi mikha ponduna hingba pamlakte amasung masigidamak lanpham kaya chahicha kayada mayoknaduna lakhraba leibakni hari mapo kumon gi pauzela sina Manipurda yelongaidagi khundaminariba kanglupumna makna amata oina punsinaduna leibak miyamgi damak hena mangjil thana kathokpa ngamba nungsi sanana hingminaba amasung maipakpa purakpa ngamba oiresanu hari
Sakhangdaba miyoisingna chatkiba ihing nongyaida Judy College mai tharamne mai sagle haiba pau tabadagi lekai miyoi amadi college ki oza singna ising haijinduna mai muthatpadagi ka hena amanga ta thokadabadagi kalhore Jiribaumgi kadamna tadlaiba college asi kanana kari damakta mai tharambano haiba hauji fawbagi oinadi chapchaba khangmangamdre Jiribaumgi Community Health Center da Dr. Matiksana leite haibagi matangda Jiribaumgi Civil Society Organization singna thong losin kiba adugi makha tarakpada ngasi Health Services ki Additional Director Soramani Kanta Chief Medical Officer Pusparai Medical Officer in Charge Dr. G.S. Sharma amadi Dr. Bhuvan Yauna Civil Society Organization singi luchingba singa Jiri the wari sanaduna Health Center asi thingjinbagi khongjang handokpa haini yanakre Mifam aduna February kulumdoida suti laudana station thadok Dr. Singi matakta matik sabe action lokhatpa numit kunnigi manungda dental equipment sing piba tongan ba mafam singda utilize tawduna leiriba Dr. Singh tha amagi manungda jiri da halakna ba honaba hairiba matam sigi manungda civil society singna taliba demand sing phangandrabadi handokliba khongjang amuk changsinba haina suyanake Cyber crime da chenaba mi ani Bisnupur district ki CJM court ta ngasi puthokuna numit 15 gi police remand pikre Thodok sida senari ba mi ani asigi maming Laishram Chitresor sahi kulumdoi apokpa khaba naran saina awang lekai amasung khwairakpam mani sahi kunthamathoi apokpa santi ngaikhong khulen me lekai dagini Bisnupur police tagi phangba pawda El Chitresor na nupi amagi video amagi clipping da natai sadaba mong amada semdoktuna social media da thagalaki Maki video clipping adu computer dukan tawba KS Manina download tawraga mioi kayagi mobile da hapke clip adu victim oiribi nupi adugi imung manungna thengnabadagi February kunda police report tawke police na case ama lokhalaba matungda cyber crime Imphal West ki matenga punna thigatminaraba matungda mioi ani asi fagatpangam khibani makhoina thagalamba clipping adusu muthatle hari North Aosida leiba Ras Medicity ki taranithoi suba mapok kumon thoram ngasi North Aosida leiba hospital asigi multipurpose hall da pangthokre thoramadu da health minister Funja Thangton Singh amadi hospital asigi managing director Haubizam Rajena maru iba mirsingona sarugya ke health minister Funja Thangton Singh na sarkar gi hospital gi doctor amadi nursing marakta pau phaunaba watpagi mawong ubana miyamna private hospital singda miyamna hena thajaba thamlakpani yumlona baste singna fawba lamdam asigi private hospital singda layeng bulaknari masi mangandana ba kona si haina minister na phungdokhe Managing Director Rajena Health Card Miyam da Yentoke Tauranga Mari Lainana Mahagna Haikibada Hospital Asina Housing Fawba Zahi Taranithoi Seba Torpasi Miyam gi Mating Dagini Makata Nasu Hospital Asina Miyam gi Damakta Tabak Thoram Kaya Pakat Kigani Haike Dr. Singna Laying Bumatamda Apaba Makalgi Kulai Kaktada Mapal Tangbagi Mahutta Isa Isana Haizariba Adu Ningtina Sijina Duna Laying Ba Tangai Fadi Haina Jenims ki director Devel Laishram na ngasi Jenims da pangthokpa cardiopulmonary resuscitation CPR haibasi da pangthokpa workshop kam seminar hongdokpa ki thoram da haikre Jenims ki hall da pangthokba thoram adu da Jenims ki medicine ki head of department Dr. Y Iboton amadi RIMS ki cardiothoracic surgeon Professor Dr. KS Kalana maru eba mesingona sarugya ke Director Devel na makhata na phungdoki bada MCI gi niyong gi matung ina Dr. Singi damakta asigumba makhal gi workshop asi pangthokna ba akhanana Jenims na thabak asi paikhatpani haike MSU lingkhat khibagi Golden Jubilee Thorongga mari lainana tha sigi taramari da Festival of Manipur amasung Integrity of Manipur haiba theme da Thawal district ki mafam ani da pangthokhiba ani suba district level mega painting competition gi manamatum ngasi Paradise English School Thawal da pangthokre Thoramadu da MSU headquarter ki president S Subhash Chandra ZEO Thawal M Manilal MSU Thawal district ki president TS Susil Kumar school asigi principal and Ranjit Susarugya K S Subhash Chandra na Manipur police ki personnel kharana sathaki ba thongdagi Nagaland da base tawba NSF na atamna na Manipur mitai ki gari sing chatpa yaroi haina thingba gari sing ki che chang sing munbagi thabak phawba chatharakpa asida government asina tumina leisille haina pendaba phungdokhe RIMS Hospital gi thabak lobo matamda leibak ki khallaga afaba yenglaga pukchel sengna thabak lobiu masigi wangmada senjathumda chatharaklabadi ipsana chapchana thengnagani casualty department ta x-ray lobagi khutong saba phangdriba asi athuba matamda phangalu laboratory da tawgadaba test khudingmak
pung kunmari hangduna kudong saba pangalu doctor singna private hospital singda miyeng thamningai da government hospital da matam sana layeng bidre rims ki hangduna leiriba director gi fam atuba matam da center da taksinduna regular director ama hapiu pham munaringai da doctor kharadi hospital da miyeng changnadre hari ICICI Bank ki Manipur da Taresba branch ngasi Manipur ki da hangdokre tharamadu da MLA Okram Landhoni amasung Chief Secretary Ona Vakeshona maru oiba miyosingona sarugya ke Chief Secretary Ona Vakeshona nauna hangliba branch asina miyamgi apamba service piba ngamnaba honarakani haibagi thajaba phungdoke RIMS ki medical superintendent ki mayumda hand grenade amana landa satharamba adu Maoist Communist Party Manipur na luchingba apunba yaw lalho lup amana chathakibani haina Lubasigi Secretary Publicity and Propaganda Nonglen Maitei ki cherol amana phungdokle Lubasina wakalol manaba lup kharaga kamani su singda punna satminaduna apunba yaw lalhogi khongsat ama semgatnaba honare United Front ama semgatpada changba tangai fadaba wakalol gi lipun adu semgatpa oina wakalol manaba yaw lup ahum punminnaduna Manipur miyam maru oina lairaba miyamda ana layengi kudong zaba phanganaba honabada punna satminare khongthang asigi ahobo oina senza thumjana halengba leitraba RIMS ki authority da akanba miyeng changba hobo oina medical superintendent ki yumda landa chathaba hokhibani Manipur da manaba khunai ama purakpa haibasina pandam oiduna masi phangnanabagi damak lup ahumna khong thangminaba horakli Maoism ki wakalolna Loop ahumak guiding principle oirakpa matamda United Front asi miyam mamangda safong naba pandam thamli hauzimaki oinadi tactical alliance sama oina chatminare RIMS bu afaba layeng sang ama ohenbagi mahutta thabak lawba semgat sagatpagi mingda sendong tanfam oina onthokuna leire haujik chathariba thong asida ahongba ama puraktragadi yawol lalhulup ahongi apunba lup asina akanba khongthang lawragani hare Ministry of Culture ki makhada laiba NEZCC Dimapur amasung Art and Culture Department ki makhada anti-theater na sinduna thasigi taramapal dagi satharakhiba mangarak suba North East Theatre Festival sangangai uchekonda laiba hongnem sang anti-theater playhouse da lushinkre Thoramaduda Tourism Director Syamlan Punia Art and Culture ki Director Dr. K Susila Susarugya ke ngasi roiba nimita Sarsa Asamgi Biral Topasi utke Directorate of State Council of Educational Research and Training Government of Manipur na sinduna Lampel Patalaiba SCERT gi multipurpose hall da nimit nipani supna sathagadaba diet lecture on action research methodology haibasida lecture singi capacity building program ama hudokre hudopagi thoramda SCERT gi joint director Jim Golden Manipur University gi faculty professor Gunador SCERT gi project officer K Ishwar Kumar Madi Lecturer A. Rajeshona maru oiba music wena sarugya ke program coordinator Gunamanina pangthokiba capacity building program asigi matangda ofum kaya thamlakle Patriotic Writers Forum Manipur na sahi khuding piba Arambam Ibungohal and Vinod Kumari Literary Award 2015 Lakipur Kasarda laiba Khangrakpam Krishna Mohan da piduna ikai khumnakre Manipur Press Club ta pangthokiba thoram aduda Padma Shri awardee Alnava Kishore Forum ki Vice President KSGI School Manipur Literary Society ki President S. Lanchen Basusar Yake Apunba Manipur ama semganabagi damak sanaroi sing amasung ngasigi naharol singi thaudang haiba hiramda pangthokpa symposium competition amaga loinana sanaroi singi ningsing numit thoram langthabal kunjame lekai da su pangthoke Divine Life Club amadi Women and Rural Uprising Organization na khusamnaduna sinba thoram maduda amuko gi advisor KT Rahman Vice President W. Gunendro amade Imphal Public School ki Principal A. Kennedy na singba miyoi singa sarugya ke School ki mahiroi singna symposium aduda sarugya duna atho hentana ke Small Industries Bank of India SIDBI na sponsor tawduna Janura Microfinance Manipur na sinduna marisba phase ki oina tongan bamafamda nimit tara mangani chupna chatharakpa Financial Literacy Mass Awareness Campaign nga solution kre habu marak ngangom nei kai dalaiba Imalai Kulema Mandap ta pangthoki batoram aduda Manipur State Commission for Women gi hanagi chairperson Dr. C.S. Jamini SIDBI Infal Branch ki manager Anamika Rajkumari amadi Janura Microfinance Manipur gi CEO P.K. Kuman Susarugya ke Dr. C.S. Jamini na phunglo kibada miyamna hojik marukumbada thawai yawbagi mahutta bank ta sel thambagi hainabi lehense amaromda luhongba amadi ningol chakobada kanadaba polam kaya leiduna sel jinganbagi mahutta sel tungsinbani hena fai Masida nupi singi thaudang chawi hai ke
ngasi ayu anganbada nambol laitonjamda electric post amagi makhongda maikhu kakhalakpadagi miyamna pakhatnakre ngasi ayu anganbada walking satpasingna post aduda maikhu kaba thengnakhe athengba phawbada maikhu adu leptabadagi mari leinaba department ta paw piduna yangsinke karagliba maikhu adu electricity ga mari leinadi hairamke asaba manil amaga loinana manam yamna namthiba maikhu ase kari maramdagi karaglibano haibadu mari leinaba singna miyang changbiu haire Nauram thong the labor king cable sigi line sendok semjin tawgadabana maram oiduna service provider asina konba mafam singda matam khara ISTV network ki program sing yengbada nungaitaba thokpa yai haire Jenims ki makha thangba maike da masakhang daba siban nupa amagi haksang leramle haire nupa si sahi ni phurong lengani phut manga inchi manga wangi kuchu mui masa pai amuba madi anguba masugi coat ama amadi brown machugi sweater amalili loina na gray machugi quarter pen ama setli mag yengbada maitei muslim mali hari lagliba February 9 gi ayupung tara phawbagi manungda maki mari mata singna masak khangdokpa yagani natrabadi ain gi matungina asiba haksang asi dispose tawragani haina Porompat police station gi osina khangalakli oinam ningol nongmaithem ongbi memisa sahini phumanga mapuroiba ensiam naharu pangong makhongdagi nupi ama tha sigi kunithoida yumdagi thokibadagi mpham khangdan mangkhre mangna yumdagi thokiba matamda utmachugi fanek ama setki lei machugi frit ama litki higo machugi amubana langba fi ama inke phut manga inchi ohumlong wangi kanagumbana nupi asibu thengnarabadi maki mapuroiba nongmaithem siam telephone number 9612254451 natraga manakna police station da pau pibiu haire hauji sanabagi paulo birasi Ngasigi sanabagi pauda Mars ki tang anidagi taruk phawba Meshor da pangthogadoriba Master National Athletics Championship ta saruk yagadaba Manipur Master Athletics ki sanaroi sing ase Kumalampak Men Stadium dagi Manipur Master Athletics Association gi live president AK Binod Kumar na lamthakre championship asida Manipur gi oina punna sanaroi chamani phumangana saruk yari ngasigi lamthabagi thoromaduda Manipur team gi convener Thambal Sharma na wafum kaya phongluki Manipur Basketball Association Sinduna Kuntram December State Level Sub Junior Boys and Girls Basketball Championship Bamon Laikai Nahabam Basketball Court ta April 8 dagi taramari fawba chatharagani Association da affiliate tawraba unit sing institution sing yauna entry form Mars Kuntramati fawbagi manungda pisilakpa yagani hari All Manipur Football Association na Kangleipak Students Association ka khusamnaduna Mangarak Subai Inter-District Kangleipak Trophy for Junior Boys Yausang Festival Manung Mars Kulumdoi dagi pangtuklagani District Association singna Mars taran pal fawbagi manungda makoigi entry sing confirm tawnana bakhangali I League 2015-16 gi match official oinanaba Rinka Hau Basum amasung El Ajit Mitai khankre AFC Under 14 training camp ki damak sanaroi manga khankre khalaba sanaroi singna amphagi secretary da report tawnana bakhangali Nifumatoi Subasam Rifles na Sinduna Satarkiba Major Bog Cutting Sports Championship Tangkul Nagalong Ground Luisin Kre Ngasi Sanakiba Football Final da United Ukrul Football Club na Lori Football Club pu Panjil Ahum Anida Maitiba Pikre Makataba Sanabagi Pau Boyaning Thojamdagi Fangbigani Thagachari Ngasigi Sanabagi Pauda Body Building Championship YBB Gym Pisum Thongi Sanaroi Akoijam Zadanandana Taramathoi Suba State Level Cash Prize Body Building Championship ki overall title lokre Tongan Gym Nipal gi Body Builder Taramapanna Saru Yaduna Taramathoi Suba State Level Cash Prize Body Building Championship YLL Ground Pisum Ningom Lekaida Pangthokre Relax. Thoramsida Kadagi Relationship Engineer K Manoranjan Ambagi Advisor Mr. India and Maifak Ambagi President L Manglem All Manipur Working Journalists Union ki President Wangkhemcha Samjai BDBBNFA Bisnupur ki President W Dhananjoy TDBBFA Thawbal ki President P Nimai IWDBBNFA Imphal West ki President TS Keso High Court ki Advocate N Sibadas
Ambagi advisor T Navakumar Amadi YLL gi president Y Ambantina Thorom Mapusing Oiki Jim Nipangi bodybuilder Taramapana Saruk Yaduna Athoi Ahen Tanakiba championship asida YBB Jim Pisum Thongi Akoijam Jadanandana overall title Lokre Jim Masigi Sanaroi Arambam Susil Kumarna Anisuba position Taki YPISM Jim Uripoki Sanaroi Khoisnam Dorendrona Ahumsuba position Takre Hockey Youth Club Cum Information Center Kontha Ahalupna Sinduna Ibudau Marging Ground Kontha Ahalupta Tim Tarani Toina Group Ani Tokna Khaidokuna Tha Sigi Tangkundagi Sathariba Marisuba Y Rasmani Invitation Men's Hockey Tournament ki ngasi sanakiba ahanba matchda SYUC Usekon Khunungna YCPA Nagaland bu Panjil Taramathoi amada maithiba pikhi SYUC Usekon Khunaugi Mai Papagi Panjal Singadu M Dhananjoyna Panjal Manga L Dipuna Panjal Mari Chanki Atopa Panjal Ani Aduna Devesor Amadi L Mantosna Panjal Amamam Chanduna match Asi Mai Pakibani Mighty Auraba YCPA Nagaland gi Amatangarba Panjal Adu M Redisana Sanki Tournament asigi anisuba match ki sanakibada ABC Basikhongna YCCIC Kontha Ahalupu Panjil Taret Ahumda Maithiba Pikre ABC Basikhongi Maipapagi Panjil Singadu TI Stompongna Panjil Ahum Gitaranjitna Panjil Ani Sanki Atopa Panjil Ani Aduna W Rosan Amadi TI Brozen na Sanduna match asi Maipakibani Mighty Oraba YCCIC Kontha Ahaluki Panjil Ahum Adu Sanathoi Manikanta Amadi Mohesna Sankibani Sathariba tournament asigi hayeng ahanba matchda YCPA Nagaland Amadi Maira Basikhonga sanagani anisuba matchda CO Singamai Wangma Khirti Laikai Amadi KSAC Khongmanga sanagani ahum suba matchda Hockey Union Lairing Mamlaikai Amadi SYUC Usekonga sanagani mari suba matchda Young Rhino Silong Amadi ABC Basikhonga sanagani Tug of War Naharo Lamjing Club Thangmaibanna Nupigi Amadi Tipu Fitness Center na Nupagi Tarasuba State Level Men and Women Tug of War Championship ki title Lokre Manipur Tug of War Association na Sinduna Khumal Lampak Men Stadium Gate number 1 da Nupagi team Taret Amadi Nupigi team Taruk Punna team Tarahumdoi na Saruk Yaduna Tha Sigi Tang Kulumdoi ki Sathariba Tarasuba State Level Men and Women Tug of War Championship ngasi loisan khre ngasi aroiba numit ki sanakiba nupi masagi KG Samri Mariphugi final da Naharol Lamjing Club Thangmaibanna Thiam Konjin Women Development Association bu maithibi biduna championship asigi title lokhibani nupagi KG Sangwa Humpugi Kangluki final da Tipu Fitness Center na KMSA KB bu maithiba biduna championship asigi title lokhibani Pangthokiba championship asida oldest player gi mana MGM gi A Sakhitombina takre youngest player na unique gym gi sanaroi N Rani na takhi championship asigi winner oraba team da medal amadi trophy ga lonana lupa lising kun runners up taraba team da medal amadi trophy ga lonana lupa lising taramanga ahum suba position taraba team da medal amadi trophy ga lonana lupa lising tara piduna pungning thawgatkhi Tabungkhok Football TIS Birachandra Singh Football Academy Tabungkhok na sinduna Academy asigi Sports Complex ta team tarana group ani thokna khaidoktuna tha asigi tang tara manga digi sathariba tarani thoisuba under 16 state 11 TIS Birachandra Singh Football Academy tournament ki ngasi ahanba match ki sanagadaba YTGP Yaripuk top laktabadagi TDC Football Club Mayang Langjingna walk over lokre Anisuba match ki sanakibada LFA Team A Thinungai Amadi Yumbu Tabaspa Team A Tabungkhok goal amamam chanaduna draw satkre LFA Team A Thinungai gi goal adu L Tolen na match ki kunmari suba minita sankhi Tabaspa Team A Tabungkhok ki goal aduna Christopher na match ki tara suba minita sankhi match asida LFA Thinungai gi sanaroi K Sachin L Tolen Amadi Tabaspa Team A Tabungkhok ki sanaroi Lanchen bada center referee na warning pikhi
Hauzik ngasi nongmagi ay ngasagi pau. ICAR Lampel Partiki Bangba Pauda Ngasigi Khwaidiki Sakiba degree Celsius Mari Dasmik Nipa Khwaidiki Ingba degree Celsius Taramathoi Dasmik Daru Nungsita Yauba Ising Manilgi Sang Ayukta Saada Marputara Nipal Nungtilda Saada Humpu Hundoi Ngasigi Nong Chukibagi Sang Tarani Thoi Dasmik Ani Millimeter Oiki Haujaro Badamaru Pa Mukhana Manipur Police Personnel Singna Naga Students Federation gi volunteer singda tathi tawina tawkiba kanglup naiba wafum amatanga kibalai ti haina Deputy Chief Minister Gai Khangam na Assembly lu phongdokre Sanaroi singi nimit pangthokre Manipur gi sanaroi singi haitoi singthoi babu Chief Minister Okram Ibobina thagatkre Amadi M Suna Manipur da Nagaland gi bus stand ba thingjinba hokre NSF da makhoi gi firep handoknaba amuk hana khangankre Nasi guna dia ISTV episode pamatang solution dari yang tabir basingwa mukahana kurum dari